438 days samudra mangloraba tungda halakhiba nupa amagi thajabada waba wari mathanta karamna lenki 438 days samudra da top survival wari ni noma khak chak yaudana hingba ngamde khoi chari ba chak asigi mahutta nga ahingba uchek masa henguni chingbagi I thakpa hawro hairabadi kari wai batai adubo mioi ba thawai bu kanbagi tamak masisu tawbu ngamki kani Maikai mari isingi ising sarba nungsa samudragi ithak irei nonggi marakta mathanta 438 days onthok na wan lelam laga hingduna lakhiba haibase impossible oipam thokpani but Mexico gi Salvador Alvarenga ko nupa asig laibakta thokre masi fiction nate film gi wari nate real ni kuidriba thodok ni world record survival wari ni 17 October 2012 ta Salvador Alvarenga magi fishing boat ado puraga samudrada nga paba chatpagi ready tawi maga matam punamakta marup amaga chatminai adubu numit adudi magi original marup ase chalamde magi mahutta Salvador na atop nupa mahapkat laga puki makoigi thabak haibu samudrada yamna lapna thokraga nga phapa madu purak mu yonba adubu mana phariba nga makhalasisu chumnagi apang nga hekta phadi marwoina shark macha amadi special nga makhal ani humtani aduna iyadagi khara lapna makoyasi thokpa tai hairi mana haibagi matungina makoyase 100 km thapna thoki sini Samudra asisu chumnagi samudra nate Prashanta Mahasagar dani miyamna khangla wafamni Prashanta Mahasagar dagi hena chawba samudra laite prithibida lairiba land portion punamak pullabasu Prashanta Mahasagar ka changdamnabada achauba balti amada mag ama thatabagungani anyway makoi chatkre nga phabagi damak in thadarure hotnare khoi ayuk chatkraga amuk nongthilda halakpa madugi type nate hi thanna nga pharaga ahing ama ani leiramlaga halakpagi chatnabiduni Matawasumna yamna kanna nga phatuna leiringai tanjasida weather change oibagi phibam uba phangki samudra chabuk audagi side marida ising tanatana atai kaisu uponate Salvador ke marup aduna hairaki nong sit lakadaba mali kapsin haurasi yada adupu Salvador na hai nong bunong sitpu ngasi tagira khara churamlaga chatkidorini asumna thausadana nga phabromda wakhal thamlammi Masigi matungda makoyani nong sit mangda iya yahubana pharani khanduna hi si thauba horaki matamodo numidang oikre makoygi boat ado 7 meter khakta sanglammi motor amana satli campus yawi aduga radio phone su yawi masiga iroinana boat aduda baraf ki refrigerator amasu yawi maikhe chana thaknaba isingi bottles almost everything yaurami Makoi kanna hi ase thoraki but iya yogadaba around kilometer kunmuk watingai ahingi pung amataba adwaida akanba nonglei nongsit yawba nong aduga mayok naki Makoi ani na khalami kaya thoidok pu tawroidra adubu ithak irei marakta makoi gi hi ado leisin nakirami Hi lupagi pibam laklabada Salvador na yaram banga sing loida langthokirami hi yangnaba masidagi makoi gi hi ado almost mathak makha onba makhai nei khai kirami aduga samudragi maikai amata thomduna puki maikai chira naidana karamba direction da pukrimo makoi khanglamde maramdi maikai marida amambagi amambatani Amoromda nungsit lepkraba tungda makoigi boat ki motor se yakhiramde mana wafam se magi boss da radio gi matengna khanghan ki aduga rescue to balak lani so hairaki rescue su makoi lakhi adubu kadai da laikraba thiba phangdra han kirami masika tungda makoi aniga laikang lagi mi singa contact phawna bagi option amata laikidre hi holakpagi makoi da kaso option leite nau yaude motor yaude asumna makoi sakhangdaba samudragi maikai amata mangkhirami Chana thaknaba amata lairaktre thaknaba ising su loisinkhre makoina samudrada tawramba bottle phanglabati madu hapkatli aduga nong churakpada upaya ma tawraga ising yadura thammi yaukhiba chana thaknaba phangdrabada Salvador na hi gi nakta changlakpa thengu phai aduga madugi I thaklami aduga ising phangdaba tanjadana masagi urine su thakkirami tanjada shark apikpa feet ani ahum changba Shark ase hi ginakta laki hairi madu mana chainara phinara tharaga chingkhatlaga madugi liver ado charaga hinglakhi asumna makoine se onthokna wana tha ani ahum len khirami wafam amana makoida maikheti yawi adubu maduga thengku natraga nga lobagi option leiti maramdi mai thana ba pot leiti noma makoina leiriba adugi nak oiraga cargo ship ama chatkirami makoina law khongi adubu uram drabra kaino tabiramde leplamdre Asumna thamari sukhirami magi marup ado thengugi I ngagi ahingbasa urine amadi shark ki liver khak chaba ngamlaktabadagi hakchang sokman khiduna sikhirami Salvador na
नुपा अदुबु फजना अरोइबे बिदाय पिबिदुना समुद्रदा लंथेबिखि नुपा अदुगी हक्चांग अदुसु समुद्र लेखा यौद्रिङै nga amagi khayata soidana changkhiramgani अखोइना खली समुद्र की इसिंग असे चेंद मारे अदुबु चेली हाइरी समुद्र के करेंट असे मथक्तना अमनी मखादना अमनी हाइरी सेल्वेडर नमागी हिदुगा नोम नोम की लापखिदुना प्रशांत महासागर की अदुगु मफम द यौखी मदुदा एनी काइंड ऑफ शिप चतबा असुमना था तरुक तेरेत हौखिरमी अदुबु माबु कनबगिदमक ngasi फावबद कनामत लाखिद्री मागी बोट अदुसु मथक कुपनते सेट चानब सेगाइरकले थुमहिना मागी हक्चांग क्रेक क्रेक कंक्रे हक्चांग तोंगसा पासिनक्रे कोक की समना पीगुमना चप चप योंक्रे मसित नतना सेल्वेडरना समुद्र की उचेक सुफारमी माना उचेक फाबगी टेक्निक अदुसु यामना फजरमी पाखरब समुद्र अदुदा पाइबु उचेक सिंगना करिगुब तोंगफम अमा फंगबदा ngaihak tonglaga pothaningba phawi hairi asumna mana uchek tongpham ama semlammi aduga uchek tonglaga ngaihak tumlingai uchek tugi makhong pairaga chingtharami aduga masayai theklammi magi pot aduda haptuna uchek singdu thamlammi hingna chaklamba matamda uchek sa chai upai leitrabada that was a horrible life charak sida Salvador khang bangamlaktadana sidok khage khanbusu yauki adubu marai bakta siba tamlamdi amorom da mayum gi mi singna makhoi ani ase si khre haina laukhiramme noma hokibana chahi hen khre matanta samudra chabuktuda sahing ngahing chaduna leirakliba se lelaklibase मियोई बाहाइसे मथंत हिंगबा ngamba जीबदि नते अमगा ngangnaba unaba mathau tai share tawba tai punamak ase phangdara yamna wana len khirami amuk mathanta mayumgi macha singi wakhansu khalakhi aduga magi nupiga sex tawbagi wakhansu yamna khalammi masina magi mind fresh oihli tha tara mari matungda mana noma ithat ama ukhirami awdagi iroiraga ithat aduda mahak karakhi karigumba mana iroiduna ithat aduda laklamdraba adu orabti mahak asum samudrada sikigeni hai maramde madugi ithat adunatana atai kadaida suleikangla leite ithat adusu samudra mayaida leibe ithatni but adventure gi damak marak tamawda mi laki mahak wana ithat adu yaure ithat aduda maga mi amaga unakirami 14 months matungda ahanba mahak miga unabani amasung haraubuking amkhai leite mahak maduda mina chaba chinjak chaba phangjaki magi wariya tapna sandoraki mayumgi mina mabu ubada thajaba ngamkhiti asiba mi karamna halakpano khanki mana tungda wari ase li amasung mayamna thajaraki amasung magi wari ase magna lairik ama oina ithoki asumna prithibida survival wari kaya leikhrabasingi manungda magi asina khwaidagi sathiba amati record oiba survival wari ama oiki kuidriba wari ne mas real ni